Lakhipuronline puthokchaba September ki tang 8 Yumsakaisa numit ki Khomjinba Pao tabirasi. Ahanbada maruoiba pao. Rajya asigi high school lising maribu leibak asigi khwaidagi nauba mawngda ningthina semga sagalagani. Ngasi Silchar Rajiv Bhabanda Anandaram Borua manayenbagi thoram pangthokani. Fencing sepak takraw amadi thangtagi sanaroisingda sana khonabagi polamsing yanthokre. Boro medium amadi mixed medium school singda hana class 10 phawba oirambadagi hojik class 11 amadi 12 tasu lona sina takpi tambiragani. Amasung Jiribam Olympic Association na sanaroisingbu taram nokpagi thoram ama pangthokre. Hojik mapungoiba pau tabirase. Rajya asigi high school lising maribu leibak asigi khwaidagi nauba mawngda ningthina semga sagalagani. Mahisangi ka khudingmak ordinary classroom oirambadagi smart classroom da onthoklagani. Kilometer ama khudingda matik chaba mahisang amamamsu thamlagani. Masigi damak Rajya Sarkar na lupa crore lising tara kaithoklagani. Srimanta Sankardev Kala Ketrada pangthokpa ojagi thoromga mari lenana wangangladuna wafam asi Assam ki CM Himanta Biswa Sarma na phungdokhibani. Kasar jila lengak na sinduna ngasi Silchar Rajiv Bhabanda Anandaram Borua manayenbagi thorom pangthoklagani. Hairiba thorom asida jila asigi mahisang chamaga kuntaret ki mahiroi chatret ka humfumari na mana asi phanglagani. Mana yenthokpagi thoromda rajya ki transport excise amadi fishery mantri Porimol Suklapaida saruk yaragani. September ki tang manga nongmaijing nimita Silchar ki JC International da pangthokiba D2D Infrastructure Private Limited ki mapu DD Sarmana fencing sepak takraw amasung thangta sanaroisingda sana khonabagi polamsing yenthokpagi thorma ma pangthokre. Hairiba thoromasida Kasar gi SP Numal Mahatana chief guest oiki amasung Maira Chokatuna thorom hodok bikhi. Thoromasida Green Hills ki mapu Rudra Guptana guest of honor oibikhi. Thoramda Khelo India Youth Games da thangta da mana phanglakraba Taurem Alina Ngariambam Suraj Ingodam Yaikhomba Maimom Santomani sepak takraw sanaroi ayekpam Priya Devi Thoinu Chanu loinana Assam Youth Olympic da medal phanglakraba fencing sanaroi Loyumba Meitei Tanusri Dinesh amasung Assam Olympic da medal phanglakraba sepak takraw gi nupa macha amadi nupi macha gi team dasu memento piduna ikai khumnaki. Thoramasida Lakhipur thangta gi coach Ngariambam Osini gi luching makhada Lakhipur amasung Sonai gi thangta sanaroisingna thangta gi demonstration amasu utki. Thoramda Purnendu Das Joint Secretary Assam Fencing Association KH Bhutachandra Singha President Kasar District Thangta Association Pinku Pal Secretary Krira Bharati A Bikramjit Singha Joint Secretary Kasar District Thangta Association L Syamol Kumar Singh Abdul Matlib na chingba sana khonababu yokat papamba miyoi kya na saruk yakhi. Khanganjaba ama Singirbon Badminton Association Kasarna Badminton Masana Sibu Haurak liban harol singda mapung phana tambi takpi bagi pantamda Kasar jila gi Singirbon da leiriba Uma Community Hall da maming leiraba coach TH Homen Singha gi makhada tambi takpi ba hokre. Saruk yabining ba miyoi sing natraga angang singna mobile number 9101116287 natraga 6000076685 number asida pau phawbiragnaba Singirbon Badminton Association Kasar gi maigedagi khanganjari. Kokrajhar da ngarang pangthokiba Assam gi cabinet mifamna Boro lonbu chawkhadanbagi pantamda Boro singna mapung oina taba mafam singi Boro medium amadi mixed medium school singda hana class 10 phawba oirambadagi hojik class 11 amadi 12 tasu Boro lona takpi tambiragani. Wafam asi Assam gi CM Himanta Biswa Sarma na mayai tangba loduna pangthokiba ngarangi cabinet mifamda wariba silaukibani. Makhata na CM gi Goodwill Project ki makhada BTR na konba mafam gi chakot thorangi tamak kilometer chamga gi lambi semba amadi BTR bridge ki tamak lupa crore chamga kaithoklagani haikre. Sonai gi hanagi MLA Aminul Haq Loskorbo
Welfare of Minorities and Development Department ki chairperson na khankhre wapam asigi matangda September ki tang manga da lenga ki secretary ki kuthangda Assam ki governor na jerola mathokre September ki tang manga Dr. Sarvapalli Radhakrishnan ki mapok numita oja ki numit pangthok na khibagi pau makhata na lakle Jiribam district ki mahisang singdasu thoromasi mapung phana pangthok na khi Jiribam ki Borobekra Government Higher Secondary School dasu Borobekra Higher Secondary School Student Union amadi Celebration Committee na sinduna mapung phana pangthokhe Sorogating Bi High School Lalpani High School Kasturba Girls High School Netaji High School amadi Ahmedabad High School dasu ojagi nimit thoram pangthok na khi Nat ki oiba isai jagoi amadi tongan ba furup ki harau kumaisu pangthok na khi thorum loisilakpada oja amadi mahiroi sing yauna Pledge of Potion gi wasak punna lominakhi Jiribam Olympic Association JON sinduna All Jiribam Sports Association AJSA complex da Jiribam district ki teamna Imphal da pangthokiba anishuba Manipur Olympic Games 2022 da mai paklakraba Sanaroi singbu taram nokpagi thormama arang pangthokre thoromasi da Jiribam ge MLA Muhammad Asabuddin Jiribam Olympic Association के President L. Ranjit Kumar Singh, Retired SP Moirangthe Mubi, SDPO Jiribam Chamna Anal Amadi Ex-President Jiribam Olympic Association M. Brajakanta Singh na Mathangsina, Chief Guest President Amadi Guest of Honor Oina Daistapam ke Thoromasida Jiribam District ki team na Imphal da pangthokpa anisuba Manipur Olympic Games 2022 da Kangi event da winner oiduna gold laurakpa Taekwondo da sanaroi anina bronze medal laurakhiba amadi javelin da bronze medal laurakpa sanaroi sing amasung coach amadi manager da Jiribam Olympic Association gi maigei dagi kudol pot biduna ikai khomna potki thorom gi chief guest Muhammad Asabuddin na Jiribam district asida sports gi lamda award apa lairiba kudingma kasi sports association gi mioi singa tanaraga award passing asi shoidana makki menkatkani haike Ningsing bayai Jiribam Olympic Association Jiribam gi oina Anisuba Manipur Olympic Games asida sanaroi amadi official member punna chamal kuntrana event drama thoida sarugya khi headquarter asida awata basingse ego sport ki music samna habda sport association asigi office bearer singa tanaraga karai to tawna khagedege karam ba area da develop tawna maya gi tanaga gi habdo adu khana ga tobe ai kusida tawni tawra Susushona Tavani, a Honorable Chief Minister to Gidi Matanga, and the show, Akana Nainavani, Jiribam City, Sport Kanate. Here in Bunam, the Hotel Haganavani. Every CM the lady, CM the self sufficient, where they have the treatment of Yangadra. Health sector the highway, communication the highway, education the highway, sports the highway, business the highway. Each and every sector the highway. I'm for Hagalan. Aroi beda maroi bapau amukhana Rajya asigi high school lising maribu leibak asigi khwaidagi noba mawngda ningthina semga sagalagani ngasi Silchar Rajiv Bhabanda Anandaram Borua mana yenbagi thoram pangthokani fencing sepak takraw amadi thangtagi sanaroi singda sana khonabagi polam sing yanthokre Boro medium amadi mixed medium school singda hana class 10 phawba oirambadagi hojik class 11 amadi 12 tasu lona sina takpi tambiragani amasung Jiribam Olympic Association na sanaroi singbu taram nokpaki thorama mapangthokre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare